Rasti ngakpada lori toina loina khanglamba aduda Rasna manung jangslo aduga pabunga ori fazana sanarusi ai babung hospital adusu Rasna linkhatkibani mahakisu special room ama leiribani haiba room aduda makoi ahum laktuna wari watai sanarami Roshanna wari liba horai Janapi Noigi babadu aikhoige yamna luna tinarakpa marupni Ratan su du mangai College tamlingayda aikhoi aduki matik nungsinana loinarapani Ratanna noi baba hatlibaduki maram harigati ai oinadi hatfam thokpani aigani Ratanga khara nungainakidaba Noi mama Rosni se Ratana matamduda khanjabani ainasu khanjabani Koisu leitaba thokdok macha amakhakna marupsingbu kainahankibani aigi paisa khara Ratana hurale haiki maduna kiyamuk choin milale haibadudi ai tesengna khangde adu oirabasu achimba leiramba yai khallaga adum phajana loinakibani mahakna yamna saukibasi noi mama Rosni ga aiga khangnaduna luhongkiba asidaini Rasna amu aigi wakaldadi Ratanna aikoi ahumba yekna boina khalamgani haibase chingnaba koirabani aina DJP oringaidasu department singda Ratangi mi miyam yauribani Ratan hojiksu lairaba ichamchamjaba mi amagi saktamnani hinglibasi adubu khanamtana khangdrabasu ainadi khange mahak achamba mi nate haiba matam amagi marup oirabana minungshinduna ai tumina tum leibani Roshanna aina atopa country da lekhiba sisu ategi nate Roger gi mache aigina ichanupi ahaldasu dap kya toropadagi mahak France da mahi tamba thakibani adubu mama dasu aingondasu sakhangdaba kyana ngyak leitana kudum thina phonarapadagi aikhoi leiba ngamdraduna France da nachigi manakta leirubani Hojikte aikhoisu France ki citizen ole matam khitang amuk sangthaduna leibani kuina leiba yaroi amuk chakhrani adubu ibema mi fatabagi hidak leite cheksina leiuko Baba makoina di aise nupini angang haidana usilamdaba yai adubu aine na makoibu usite habase nongmadi khangangani Rasna Ichana karamna sana hoi chatkibasi khangibano ichada hairambro Babong dakopna di hairamde tamona su hairamde aikhoi dajekni hairambani aduga tamo chatkibasidi dakopka dajekana su khanglamoi sidi aine tumina khangobani tamona kanagumba amaga phone da wari sanabadagi tahobani chatringaida Oh makoina mapabong aingonda pho wafam da hibiram draba Babong ne yar oina haram da boirangani ye Namashirani do yamna fataba nupi dinadabani singba manbagi wani yamna pangbani magi matakta mi khara le haibase aishu hanadagi khangi adubu mi do kanano haibamakti babong su khangde Namashibu makoina khulai oina sijinabani adurani aine noi tamodasu sanadasu namagi matakta laman khungge habasta yadribasi ton tapna Babu abengi mapa Ratan haiduga imasiga partigadi oidiko wahangduda Roshan ga Raska ngakning nei adu makti makoi ani sukhangdabana gyan taramde tawrai matau singduga hairadi amuksu chingnarai Rasna Babungdi adumukti khangdine Roshanna ito oiramladi kamdauba Rasna karibu tawrini nongma natraga nongmadi shigidau ngaktani Babong sigidau ngaktani haidunabu matang matam chadana min hatkhraga aikhoi dum yenglayadra war khwaidagi pamdaba aigi ifamda thokliba mayamse karino haiba babung su gyan tadre
chingnaningai oiba mishini nakhoi tamogi mama aduna lekhidaba astusu. Roshan na aide thaine dagi haijaduni atombina sinba plan orimdana haidana matamduda marupnasu aigi watabi kidabani. Rasna nati ta wakhaldo onare saki sabo leitabana aina madubu khanjiludabani imashinadi kiyara khaijaramani adubita ichani gi khalaga aishu tumin kayarti rani bu waraklibani farakadra gyan darakadra haidana manchu malido nupi makhoina sanabali lasi. Roshan na aigi nupi gasu yamna chanajabani chanajarasu aruba waridi nomata sanade hai. Ita ichan Rosni ga Rani ga khetnaba yamna lei. Rani di mathak thongbana minai oina sijinabani aduga Rosni na masagi khara sathijabagi wani nupi gi honabi chin khara kanjabagi wani manungda fataba mata leite. Rasna hariba wafam adu asengba maksuni Rosni ga Rani ga yamna luna tinajaраklasu yamna khetnarami. Rosni yamna sathi isaulangi chingkali adugu manungda fataba wakaldi khande. Rani na sathiba sajinabagi wani manungdadi mathak thongbaga fataba kya manaraga sanariba lila ngaktani. Foreign nupiga oibaga ras khangdana nupa kya gasu mari leinarami. Makhoina wari sanaringaida irik changai. Babu sargya lahore. Adu tabadagi makhoi loinama Rojagi manakta lai. Roshan machanupa ubada icha Roger tapna father. Roshan machagi manakta fammi machagi makutu paraga mapi tap tarai. Icha bukai gidama mahak na sumna tauribano. Roger na father mamadi namadu gyan mangduna lehewi staff nupi anida sinaramani. Babu Rasna icha Roger maramda hayo kai leibagino mahakna nangbu hatna bhonariba. Roger karimata khumde nakanda mamaidu haifet onthoklaga lei mapi rasu jelai. Madu ubada tonna Babu baba sarse pothaja kisano. Tongi wahi aduda mapa ani dusu bahap tarduna tumina lekhre. Tonna aiga irikal herge babung sanbiro babasu mama Rosni bu imbiro. Nungshiraba tongi wahi aduda mapa ani dusu hoi haramlaga hankirami. Eriksu mapandoina leptuna leikre. Rogergi nungaitaba adu ubada tonsu thamoi sokna nungaijaramde. Adubu tonna manakta phamlaga sir. Roger hanadi yenglakte tapna ton mapi ihaurai. Sir nupanabu aduksone hingliba kaigino. Tongi wahiduda Roger mamitu ishinjai mapi suchintarai. Jacob ka Roger ka character yamna khetnai. Mama anina character khetnabagum macha anisu yamna khetnai. Roger su phagi chukai katukaran budi taujai ngangjai adubu mahakti nupa yamna thopa mikilai kidaba nupa haibadudi nate. Nupida play taubu soijade nupi singbu yamna respect taujai. Avembu mathamoina khoida chabu oidragasu mahaki punshigi khongloi oragi khanna mari thamkibani. Tonna tarakliba Rogergi mapido teithokpirami aduga makha tarai. Dachiksu leite dakopsu leite tamusu leite aduna ikho ani thauna leina hingdaba yaroi. Asumna tu choma sunardi
ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯅꯤꯌꯦ꯫ ꯔꯣꯖꯔ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯅꯣꯡꯃ ꯇꯣꯟꯅ ꯀꯞꯄꯗ ꯔꯣꯖꯔꯅ ꯀꯣꯟꯁꯤꯟꯕꯤꯈꯤ ꯑꯗꯨꯝꯅ ꯇꯣꯟꯁꯨ ꯔꯣꯖꯔꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯔ, ꯀꯞꯀꯅꯨ, ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯔꯣꯖꯔꯅ ꯃꯥꯅꯦ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯒ ꯖꯦꯀꯣꯕꯀ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ ꯇꯣꯟ꯫ ꯑꯗꯣ ꯁꯔ, ꯍꯧꯖꯤꯛꯇꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯂꯁꯦ꯫ ꯑꯩꯈꯣꯏꯅ ꯇꯨꯁꯨ ꯃꯥꯁꯨꯅ ꯍꯤꯡꯂꯨꯕꯩꯅꯤ ꯃꯤꯅ ꯏꯄꯥ ꯐꯥꯎꯕ ꯂꯥꯛꯁꯦꯅ ꯍꯥꯠꯈꯤꯁꯦ꯫ ꯁꯔ, ꯑꯩꯒꯤ ꯕꯕꯥꯁꯨ ꯑꯕꯦꯒꯤ ꯕꯕꯥꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯃꯟ ꯈꯨꯝꯒꯦ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯗꯥꯖꯦꯛꯇ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯏ꯫ ꯃꯐꯝꯁꯤꯗ ꯔꯇꯟꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯨꯛ ꯑꯣꯏꯔꯦ ꯍꯥꯏꯈꯤꯕꯗꯨꯁꯨ ꯑꯩꯅꯅꯤ꯫ ꯑꯗꯒꯤꯅꯤ ꯗꯥꯖꯦꯛꯅ ꯁꯨꯇꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯁꯦꯟꯅꯔꯛꯂꯤꯕ ꯑꯁꯦ꯫ ꯄꯥꯕꯨꯡ ꯔꯥꯖꯁꯨ ꯕꯕꯥ ꯔꯣशꯟꯁꯨ ꯗꯥꯖꯦꯛꯅ ꯁꯦꯟꯅꯔꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯕꯕꯥ, ꯑꯕꯦꯒꯤ ꯕꯕꯥ, ꯁꯔꯒꯤ ꯕꯕꯥ, ꯗꯥꯒꯣꯒꯤ ꯄꯥꯕꯨꯡ, ꯃꯈꯣꯏꯁꯦ ꯊꯥꯏꯅꯗꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯉꯥꯛꯇ ꯑꯣꯏꯔꯛꯄꯅꯤ꯫ ꯔꯣꯖꯔ ꯉꯛꯅ ꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯟꯁꯨ ꯑꯃꯨꯛ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯕꯕꯥ ꯍꯥꯠꯂꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯤꯔꯥ? ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤ, ꯍꯥꯏꯕꯗꯤ ꯁꯔꯒꯤ ꯕꯕꯥꯁꯨ ꯑꯗꯒꯤ ꯄꯥꯕꯨꯡꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯂꯩꯔꯛꯄꯅꯤ꯫ ꯇꯣꯟ ꯃꯄꯤꯗꯣ ꯁꯠ-ꯁꯠ ꯇꯩꯊꯣꯛꯆꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯄ꯭ꯂꯥꯟꯁꯤ ꯇꯥꯃꯣꯒꯤ ꯃꯈꯥ ꯊꯪꯕ ꯄꯨꯂꯤꯁ ꯀꯥ ꯆꯥꯎꯕꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯔꯣꯖꯔ ꯉꯛꯅ ꯍꯥꯏꯕꯗꯤ ꯗꯥꯖꯦꯛꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯌꯥꯎꯏ꯫ ꯀꯣꯛꯇꯤ ꯗꯥꯖꯦꯛꯅ ꯆꯂꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯦ ꯑꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯔꯒ ꯗꯥꯒꯣꯕꯀꯗꯤ ꯇꯁꯦꯡꯅ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯃꯣꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯏ꯫ ꯔꯣꯖꯔ ꯇꯞꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯇꯣꯟ, ꯑꯃꯨꯛ ꯍꯥꯏꯔꯛꯎ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯇꯣꯟ ꯑꯃꯨꯛꯁꯨ ꯃꯄꯨꯅ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯏ꯫ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯇꯥꯃꯣꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯦ꯫ ꯑꯗꯨꯕꯨ ꯁꯔ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯑꯐꯕꯅꯤ ꯈꯪꯂꯛꯄꯗꯒꯤꯅꯤ ꯗꯥꯖꯦꯛꯁꯨ ꯑꯩꯁꯨ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏꯕꯁꯦ꯫ ꯑꯗꯨ ꯍꯥꯏꯌꯨ ꯇꯣꯟ, ꯇꯥꯃꯣꯕꯨ ꯀꯔꯝꯅ ꯅꯈꯣꯏꯅ ꯄ꯭ꯂꯦ ꯁꯥꯟꯅꯩꯅꯣ? ꯇꯥꯃꯣꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛꯅꯤ꯫ ꯇꯣꯟ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯖꯦꯛꯅ ꯂꯤꯒꯤ ꯃꯈꯥ ꯊꯪꯕ ꯄꯨꯂꯤꯁ ꯑꯃꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕ, ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ꯫ ꯍꯣꯏ, SP ꯂꯤꯗꯨ ꯐꯩ ꯍꯥꯏꯅꯩ, ꯐꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯈꯔꯒꯤ ꯃꯇꯦꯡꯗꯤ ꯆꯪꯕ ꯇꯥꯕꯅꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯔ ꯂꯤ ꯌꯥꯝꯅ ꯐꯕꯅꯤ, ꯌꯥꯝꯅ ꯆꯝꯕꯅꯤ꯫ ꯑꯩꯅ ꯄꯥꯡꯉꯨ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯖꯦꯛꯅ ꯑꯩꯅ ꯇꯥꯛꯄ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯣꯏ ꯁꯔꯗꯨ ꯄꯨꯁꯤꯜꯂꯨ꯫ ꯅꯨꯡꯇꯤꯒꯤ ꯍꯪꯉꯨ ꯁꯔ ꯆꯥꯛ ꯆꯥꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅ꯫ ꯆꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯨꯁꯤꯜꯂꯒ ꯏꯆꯟꯇꯣꯟꯕꯨ ꯎꯅꯍꯟꯒꯗꯕꯅꯤ꯫ ꯖꯦꯛ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯏꯆꯟꯗꯨ ꯐꯖꯕꯅꯤ, ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯝꯂꯛꯀꯅꯤ꯫ ꯅꯣꯏ ꯁꯔꯗꯨ ꯅꯨꯄꯤ ꯃꯆꯥꯗ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯗꯣ ꯁꯔꯁꯤ ꯅꯨꯄꯤ ꯃꯆꯥꯗ ꯉꯥꯎꯖꯔꯁꯨ ꯅꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯆꯠꯇꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯏ ꯏꯌꯥꯝꯕ, ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯄꯨꯂꯤꯁꯇꯨꯅ ꯔꯥꯖ ꯍꯣꯏꯗ ꯂꯥꯛꯑꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ꯫ ꯔꯥꯖꯅ ꯃꯣꯔꯅꯤꯡ, ꯅꯣꯏ ꯁꯔꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯖꯥꯠꯂꯥ? ꯌꯥꯅꯤ ꯁꯔ, ꯑꯗꯨꯝ ꯉꯥꯏꯖꯒꯦ꯫ ꯔꯥꯖꯁꯨ ꯈꯕꯔꯗꯨ ꯄꯥꯏꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤꯗ ꯂꯣꯜꯂꯛꯎ꯫ ꯅꯨꯄꯥ ꯑꯃꯅ ꯍꯣꯏ ꯄꯥꯕꯨꯡ꯫ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯄꯥꯕꯨꯡ, ꯋꯥꯐꯝ ꯑꯝꯇ꯫ ꯔꯥꯖꯅ
Hayo. Sirgi hotel aduda fangliba chana taknaba singdo mapalonggi ngaktani yamna shawe. Chef tu aigi marup Roshangi machana pani. Australian Master Chef tasu season 10 gi winner orapani. Police aduna Ada sir, iramdam asigi matuli koi singdudi yokatningdabra. Haibadi tourist-singdasu anawa mahau oina sumleidana. Ras khabardu satapchenki. Oi, yaine nangna haido. Thabaka chinbaga adugi bapu oirudine. Anauba kuklorsi yai. Yai, wafamdu aina appreciate awi. Manager ga tanakige. Aduga athubada kuklauna honage. Deva karma tawbadasu ngihak leitana maitegi mathilukoi hangbada ikarabane. Lisu loshima loiduna thorai Rasna chaksarabu thoiba Lina charage adisaroge. Adu haraga police tuga yengnaraga haife nokjai. Tona asumna ainasu hotel asida cook oiduna Babung Raski maramda khangdukna bhonakibani. Adubu ngaklebadi abengi mapadu return oiramba sidani. Aina haire dajik taksu. Adubu dajik nadi karimata khangdaba sarga layu. Abengasu adum nuksinana tinau hai. Aina di haizabani. Abemsu manungda mapagi lamchat manaramadina. Dajik ni haisna kudam phangju bhaudi karimata chingnahangalu haibagi aisi tinarapani. Roger tapna nokthorei noklibadu thawai sakpagini. Nungshi yadrasu nuksibige khalaga loinarubani. Aduga aibu hatnabasu wanabiramba. Victim si ai ohoraba. Wonderful. Sardi yamna chame aina su khangi. Adunadi amanasu thakaraga chapigi dabani. Foi chamaroge. Hero di oningde Jacob wajesano terrorist oina orage pehlabani. Somdana Raska Roshanga wakhanarami. Rasna amuktangi chatlaga paratambirusi. Roshanna foi chatlorsi. Asumna Rasna police karasu puraga Roshanga loinana rasoidala ammi. Radina kana no noibo. Rasna radigi manakta famlaga. Ima aibu khangdrabo retangi maru rastuni mana Roshanni. Radidu mapuni nungshina kakmang tori. Asukui base nomata laktrapa kaikino. Rasna Kukunaima Aikunasidi Lasidi Retansu Tarduna Tori Magna Torapada Anita Upadanaklammi Kailage Roshanna Kashulate Ichanupaga Nachanupiga Nushinabani Ichamsamna Nachanupiduna Ichanupada Thang Nithilambagi Soikrai Balakchabani Rasna Uchina Sina Ibungo Rogerdo Siodre Hotki Kaladi Masu Ohum Marida Tilam Gadido Radiana Kaimi Sasa Noina Arishibo Ratandi Mamadu Heartki problem Labana Pakacharami Ita Warise Manunda Sanarsi Imase Anabalebani Rasna Imase Nushibeta Kaino itaw na ibirisibo Mochoy ba na mama mapabu kay hinushidani Ras nokfetaw na Nang na ima nushibagum Aishu ima shibayam na nushi Ay ningasi chakliba pangliba chinamayamse Nang sukradi pango Adu haraga Rasna radira nushina nanbiraga Ima nachadu warunuko Nachanupana aigi mabu mitha doklaga hatopikre
Marup Ranbibusu mana topikre. Sidagi hendoktana nasu nupi nasu Roshangi machadu hatnaba thana thilame. Radi tabangam jaduna thabak to paira ka khangjai. Retanna kana laurai. Ras! Ras mami to khani lai. Namna duk fadragabu aini ke dubagi faruni. Asukui bise phadok tuna da lakpani kana pham leremje. Nangsu ima kaini bai machakse khanglo ko. Haibaga tawbaga Radi du longna haitharaga laikri. Rasna Radi gi makhong du soklaga makok tu non thajarami. Ima nachabu warunu ko potharo ima. Fattaba nachana sugale mina do sharu. Lairam lenda ingna chikna reuro. Avemsu loina taribani khang bangam jaduna chenthori. Maboki asibak jangdu kolaga. Abo, nanti kinuo. Roshanna kaina kaipo eduni. Rasna nungsha isu nungsha laba ani pukseise magun khangni lulu set setuna chage habirakani. Adu haram laga Ras amadi Roshan sunglass singdu upsilaga yamna lemna thori. Ratan amadi abem Radi ki asiba hakjang adubu kolaga kafauri. Haisibagi wani Ras mapidu tap tarai. Thaina Radi na thongba uti asangbadu Rasna yumda sukhara puki ki haiduna phagi tawkhibadu ningsingjarai. Gari he kakhatpaga Ras pena kapthori. Roshan chunungaitana Ras pu themjanbirami.